ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯈꯣꯏꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯃꯅꯤꯄꯨꯔꯤ ꯍꯔꯔ ꯁ꯭ꯇꯣꯔꯤ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯍꯔꯔ ꯁ꯭ꯇꯣꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯎꯃꯪꯒꯤ ꯊꯋꯥꯏ ꯋꯥꯔꯤ ꯑꯁꯤ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯁꯤꯈ꯭ꯔꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯤ ꯑꯏꯕꯅ ꯋꯥꯈꯜꯅ ꯁꯥꯒꯠꯆꯔꯒ ꯇꯥꯕꯤꯔꯤꯕꯁꯤꯡꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯖꯕ ꯋꯥꯔꯤꯅꯤ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯅꯤꯄꯨꯔꯤ ꯍꯔꯔ ꯁ꯭ꯇꯣꯔꯤ ꯎꯃꯪꯒꯤ ꯊꯋꯥꯏ ꯐꯅꯗꯤ ꯀꯨꯏꯔꯕꯅꯤ ꯄ꯭ꯔꯣꯗ꯭ꯌꯨꯁꯔ ꯏꯉꯣꯅ ꯁꯨꯄꯔ ꯍꯤꯠ ꯇꯥꯒꯗꯕ ꯐꯤꯂꯝ ꯑꯃꯇꯪꯗꯤ ꯅꯝꯒꯦ ꯈꯟꯗꯨꯅ ꯂꯩꯔꯛꯂꯤꯕꯁꯤ ꯃꯃꯥꯡ ꯊꯛꯇ ꯐꯤꯂꯝ ꯀꯌꯥ ꯅꯝꯈ꯭ꯔꯦ ꯃꯤꯡ ꯑꯣꯏꯅ ꯄꯜꯂꯕꯗ ꯃꯀꯨ ꯅꯥꯍꯦ ꯇꯝꯐꯥꯒꯤ ꯔꯨꯃꯥꯜ ꯏꯕꯦꯟꯒꯤ ꯑꯣꯕꯤꯁꯥꯞ ꯌꯥꯔꯪꯄꯥꯠꯀꯤ ꯎ ꯊꯝꯕꯥꯜ ꯑꯁꯤꯅꯆꯤꯡꯕꯅꯤ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯐꯤꯂꯝꯁꯤꯡ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯃꯤ ꯌꯦꯡꯕ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯁꯦꯟ ꯇꯣꯡꯕ ꯁꯨꯄꯔ ꯍꯤꯠ ꯆꯠꯈꯤꯕ ꯑꯗꯨꯒꯨꯝꯂꯕ ꯐꯤꯂꯝ ꯑꯃꯠꯇ ꯑꯣꯏꯈꯤꯗꯦ ꯑꯗꯨꯕꯨ ꯍꯟꯗꯛ ꯅꯝꯒꯗꯧꯔꯤꯕ ꯍꯣꯔꯔ ꯐꯤꯂꯝ ꯊꯧꯔꯤꯅ ꯀꯧꯔꯦ ꯍꯥꯏꯔꯤꯕ ꯐꯤꯂꯝ ꯑꯁꯤꯗꯤ ꯁꯣꯏꯗꯅ ꯍꯤꯠ ꯆꯠꯂꯒꯅꯤ ꯍꯥꯏꯔꯤ ꯀꯔꯝꯅ ꯆꯠꯀꯗꯧꯔꯤꯕ ꯀꯔꯝꯕ ꯋꯥꯔꯤꯕꯨ ꯑꯣꯏꯔꯤꯕ ꯍꯦꯔꯣ ꯍꯦꯔꯣꯅꯤꯅ ꯀꯅꯥ ꯑꯣꯏꯒꯗꯧꯔꯤꯕ ꯃꯃꯤꯡ ꯆꯠꯄ ꯑꯦꯛꯇꯔ ꯑꯦꯛꯇ꯭ꯔꯦꯁꯇꯤ ꯅꯤꯛꯂꯝꯒꯗꯕ ꯃꯥꯟꯗꯦ ꯂꯤꯛꯄꯗ ꯁꯦꯟꯗ꯭ꯔꯥꯡ ꯃꯊꯤꯕꯨ ꯑꯅꯥꯅꯤ ꯈꯟꯗꯨꯅ ꯈꯨꯜꯂꯤꯕ ꯃꯤꯁꯛꯅꯤ ꯑꯁꯣꯝꯅ ꯁꯨꯗꯦꯁꯇꯨ ꯄ꯭ꯔꯣꯗ꯭ꯌꯨꯁꯔ ꯏꯉꯣꯒꯤ ꯃꯥꯡꯒꯣꯜꯗ ꯐꯝꯂꯒ ꯃꯨꯔꯨꯝ ꯉꯥꯡꯗꯨꯅ ꯂꯩꯔꯤ ꯇꯟꯖꯥ ꯑꯗꯨꯗ ꯄ꯭ꯔꯣꯗ꯭ꯌꯨꯁꯔ ꯏꯉꯣꯗꯨ ꯃꯐꯤ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯗꯨꯅ ꯄꯔꯞ ꯊꯣꯔꯛꯂꯒ ꯁꯨꯗꯦꯁ ꯆꯠꯅꯕ ꯇꯧꯔꯁꯤ ꯂꯥꯛꯑꯣ ꯑꯣꯖꯥ ꯗꯥꯏꯔꯦꯛꯇꯔꯗꯨꯕꯨ ꯂꯩꯔꯝꯒꯗ꯭ꯔꯅꯦ ꯍꯥꯟꯅ ꯄꯥꯎ ꯄꯤꯕꯁꯨ ꯅꯠꯇꯅ ꯍꯥꯏ ꯂꯩꯔꯝꯗ꯭ꯔꯒꯅ ꯐꯥꯔꯒ ꯂꯣꯏꯔꯦ ꯀꯩꯅꯣ ꯀꯩꯅꯣꯅꯦ ꯍꯥꯏꯁꯤꯕꯣ ꯂꯩꯇꯕ ꯃꯤꯗꯨꯕꯨ ꯐꯥꯔꯅꯤ ꯍꯥꯏꯕ ꯀꯔꯤ ꯋꯥꯅꯣ ꯁꯤꯕꯣ ꯍꯥꯏ ꯌꯥꯔꯦ ꯍꯥꯟꯅ ꯄꯥꯎ ꯄꯤꯕꯒꯤ ꯃꯊꯧ ꯇꯥꯗꯦ ꯃꯥꯁꯨꯅꯦ ꯀꯅꯥꯅꯣ ꯑꯃꯇꯪ ꯗꯥꯏꯔꯦꯛꯇꯔ ꯑꯣꯏꯕꯤꯌꯨ ꯍꯥꯏꯔꯛꯂꯕꯗꯤ ꯁꯦꯟ ꯄꯤꯕ ꯄꯤꯗꯕ ꯍꯦꯛꯇ ꯆꯠꯂꯒꯦ ꯍꯥꯏꯗꯅ ꯂꯩꯔꯕ ꯃꯤꯅꯤꯅꯦ ꯑꯣꯖꯥ ꯑꯔꯦꯝ ꯑꯄꯥ ꯑꯇꯥ ꯑꯇꯨ ꯈꯔ ꯈꯨꯜꯂꯒ ꯐꯤꯂꯝꯁꯦ ꯅꯝꯂꯕꯗꯤ ꯀꯗꯥꯏꯗꯒꯤ ꯐꯤꯂꯝ ꯍꯤꯠ ꯆꯠꯂꯅꯤ ꯑꯣꯖꯥ ꯅꯪ ꯆꯠꯍꯜꯂꯣꯗꯅ ꯑꯗꯨꯗꯤ ꯅꯪ ꯆꯠꯍꯜꯂꯣꯅꯦ ꯌꯥꯝ ꯉꯥꯡꯉꯤꯍꯦ ꯅꯥꯕ ꯅꯪ ꯁꯤꯗꯤ ꯆꯠꯂꯝꯗꯥꯏꯁꯤꯗꯕ ꯐꯔꯦ ꯑꯣꯖꯥ ꯑꯩꯅꯦ ꯆꯨꯞ ꯆꯥꯞꯇ ꯂꯩꯖꯔꯒꯦꯀꯣ ꯆꯠꯁꯤ ꯂꯥꯛꯑꯣ ꯑꯁꯨꯝꯅ ꯀꯦꯃꯦꯔꯥꯃꯦꯟ ꯁꯨꯗꯦꯁ ꯑꯃꯗꯤ ꯄ꯭ꯔꯣꯗ꯭ꯌꯨꯁꯔ ꯏꯉꯣ ꯑꯗꯨ ꯗꯥꯏꯔꯦꯛꯇꯔ ꯄꯨꯊꯤꯕꯒꯤ ꯌꯨꯝꯗ ꯂꯥꯛꯏ ꯑꯁꯨꯝꯅ ꯂꯥꯛꯄꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯗꯥꯏꯔꯦꯛꯇꯔ ꯄꯨꯊꯤꯕꯒꯤ ꯌꯨꯝ ꯌꯧꯔꯤ ꯃꯁꯤꯗꯒꯤ ꯃꯈꯣꯏꯒꯤ ꯒꯥꯔꯤꯗꯨ ꯗꯥꯏꯔꯦꯛꯇꯔ ꯄꯨꯊꯤꯕꯒꯤ ꯌꯨꯝꯒꯤ ꯁꯨꯃꯥꯡꯗ ꯈꯥꯝꯃꯤ ꯑꯗꯨꯒ ꯗꯥꯏꯔꯦꯛꯇꯔ ꯄꯨꯊꯤꯕꯕꯨ ꯀꯧꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯄꯨꯊꯤꯕꯒꯤ ꯃꯆꯥꯅꯨꯄꯤ ꯑꯇꯣꯟꯕꯤ ꯑꯗꯨ ꯊꯣꯛꯂꯛꯂꯒ ꯀꯅꯥ ꯍꯪꯕꯅꯣ ꯍꯥꯏꯅ ꯍꯪꯂꯛꯏ ꯃꯗꯨꯗ ꯀꯦꯃꯦꯔꯥꯃꯦꯟ ꯁꯨꯗꯦꯁꯅ ꯗꯥꯏꯔꯦꯛꯇꯔꯕꯨ ꯎꯅꯖꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯃꯁꯤꯗꯒꯤ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯍꯣꯏ ꯀꯧꯊꯣꯔꯛꯀꯦ ꯍꯥꯏꯔꯝꯂꯒ ꯏꯃꯨꯡꯗ ꯆꯪꯈꯤ ꯃꯗꯨꯗ ꯗꯥꯏꯔꯦꯛꯇꯔ ꯏꯉꯣꯅ ꯍꯥꯏ ꯁꯨꯗꯦꯁ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤ ꯃꯆꯥ ꯑꯗꯨ ꯑꯩꯒꯤ ꯐꯤꯂꯝꯗ ꯌꯥꯎꯍꯟꯕ ꯌꯥꯅꯤꯅꯦ ꯍꯧꯖꯤꯛꯀꯤ ꯑꯉꯥꯡꯗꯨꯅ ꯀꯔꯤ ꯔꯣꯜ ꯀꯨꯝꯍꯟꯒꯗꯧꯔꯤꯕꯅꯣ ꯑꯣꯖꯥ ꯍꯦꯔꯣꯅꯤꯒꯤ ꯃꯃꯥꯟꯅꯕꯤ ꯁꯥꯍꯜꯂꯒ ꯂꯣꯏꯔꯦꯗꯅ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯇꯣꯞꯄ ꯅꯤꯛꯇ꯭ꯔꯁꯨ ꯌꯥꯔꯦꯗꯅ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯗꯥꯏꯔꯦꯛꯇꯔ ꯄꯨꯊꯤꯕꯗꯨ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯂꯥꯛꯂꯤꯕ ꯁꯨꯗꯦꯁ ꯑꯃꯗꯤ ꯏꯉꯣꯕꯨ ꯃꯥꯡꯒꯣꯜꯗ ꯀꯥꯈꯠꯍꯟꯗꯨꯅ ꯐꯝꯍꯜꯂꯤ ꯑꯗꯨꯒ ꯃꯈꯣꯏꯅ ꯂꯥꯛꯄꯒꯤ ꯃꯔꯝ ꯍꯪꯉꯤ ꯃꯗꯨꯗ ꯄ꯭ꯔꯣꯗ꯭ꯌꯨꯁꯔ ꯏꯉꯣꯅ ꯃꯥꯒꯤ ꯐꯤꯂꯝ ꯑꯃ ꯅꯝꯒꯗꯧꯔꯤ ꯃꯗꯨꯗ ꯗꯥꯏꯔꯦꯛꯇꯔ ꯑꯣꯏꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗ ꯗꯥꯏꯔꯦꯛꯇꯔ ꯄꯨꯊꯤꯕꯅ ꯍꯔꯥꯎ ꯌꯥꯕꯤꯔꯛꯂꯤ ꯃꯁꯤꯗꯒꯤ ꯐꯤꯂꯝ ꯁꯨꯇꯤꯡ ꯍꯧꯒꯗꯕ ꯅꯨꯃꯤꯠ ꯑꯗꯣ ꯍꯥꯏꯅꯔꯕ ꯃꯇꯨꯡ ꯐꯤꯂꯝꯒꯤ ꯁꯀ꯭ꯔꯤꯞ ꯑꯗꯨꯒꯤ ꯀꯣꯄꯤ ꯑꯃꯁꯨ ꯄꯤꯔꯝꯂꯒ ꯄ꯭ꯔꯣꯗ꯭ꯌꯨꯁꯔ ꯏꯉꯣ ꯑꯃꯗꯤ ꯀꯦꯃꯦꯔꯥꯃꯦꯟ ꯁꯨꯗꯦꯁ ꯌꯨꯝꯂꯣꯝꯗ ꯂꯥꯛꯂꯤ ꯑꯁꯨꯝꯅ ꯃꯇꯝ ꯑꯗꯨ ꯍꯧꯈꯤꯕꯅ ꯍꯧꯖꯤꯛꯇꯤ ꯐꯤꯂꯝ ꯁꯨꯇꯤꯡ ꯇꯧꯒꯗꯕ ꯅꯨꯃꯤꯠ ꯑꯗꯨ ꯌꯧꯔꯛꯂꯤ ꯗꯥꯏꯔꯦꯛꯇꯔ ꯄꯨꯊꯤꯕꯁꯨ ꯉꯟꯇꯥꯅ ꯂꯥꯛꯂꯤ ꯃꯁꯤꯗꯒꯤ ꯄ꯭ꯔꯣꯗ꯭ꯌꯨꯁꯔꯅ ꯑꯍꯥꯟꯕ ꯁꯤꯟ ꯑꯁꯤꯗꯤ ꯌꯨꯝ ꯑꯃꯗ ꯅꯝꯒꯗꯕꯅꯤꯅ ꯌꯨꯝ ꯑꯗꯨꯗ ꯑꯩꯈꯣꯏ ꯄꯨꯟꯅ ꯆꯠꯂꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯄꯨꯟꯅ ꯂꯥꯛꯂꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯌꯥꯝꯅ ꯃꯜꯂꯕ ꯆꯤꯡꯈꯣꯡ ꯃꯅꯥꯛꯇ ꯂꯩꯕ ꯈꯥꯡꯄꯣꯛꯁꯪ ꯑꯃꯗ ꯂꯥꯛꯂꯤ ꯑꯗꯨꯒ ꯐꯤꯂꯝ ꯁꯨꯇꯤꯡ ꯇꯧꯅꯅꯕ ꯁꯦꯝ ꯁꯥꯔꯛꯏ ꯃꯗꯨꯗ ꯗꯥꯏꯔꯦꯛꯇꯔ ꯄꯨꯊꯤꯕꯅ ꯑꯣꯖꯥ ꯄ꯭ꯔꯣꯗ꯭ꯌꯨꯁꯔ ꯀꯔꯤꯅꯣ ꯌꯨꯝꯁꯤꯕꯨ ꯃꯁꯤ ꯅꯠꯇ꯭ꯔꯕꯗꯤ ꯌꯨꯝ ꯑꯃꯠꯇ ꯂꯩꯇ꯭ꯔꯕꯅꯣ ꯃꯁꯤꯗꯤ ꯌꯥꯎꯁꯪꯒꯤ ꯃꯩ ꯊꯥꯅꯕꯒꯤ ꯊꯔꯥꯛ ꯌꯥꯟꯗꯅ ꯂꯩꯔꯕ ꯆꯔꯨꯒꯤ ꯁꯪ ꯑꯗꯨꯕꯨ ꯃꯥꯜꯂꯤꯅꯦ ꯑꯣꯖꯥ ꯗꯥꯏꯔꯦꯛꯇꯔ ꯍꯦꯔꯣ ꯑꯣꯏꯒꯗꯧꯔꯤꯕ ꯅꯨꯄꯥꯗꯣ ꯌꯥꯝꯅ ꯂꯥꯏꯔꯕ ꯅꯨꯄꯥꯅꯤ ꯁꯥꯒꯗꯧꯔꯤꯕꯁꯤ ꯅꯠꯇꯦ ꯌꯥꯝ ꯂꯥꯏꯔꯕ ꯁꯥꯔꯒ ꯕꯤꯜꯗꯤꯡꯗ ꯂꯩꯍꯟꯁꯦ ꯍꯥꯏꯕ꯭ꯔꯣ ꯍꯣꯏꯁꯦ ꯐꯔꯦꯁꯦ ꯑꯣꯖꯥꯅ ꯄ꯭ꯔꯣꯗ꯭ꯌꯨꯁꯔꯅꯤꯅ ꯁꯤ ꯇꯧꯁꯤ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯇꯧꯔꯁꯤ ꯃꯌꯥꯝ ꯑꯗꯨꯗꯤ ꯁꯦꯝ ꯁꯥꯔꯣꯀꯣ ꯍꯦꯔꯣ ꯁꯥꯔꯤꯕ ꯏꯕꯨꯡꯉꯣ ꯅꯪꯅ ꯌꯨꯝꯁꯤꯒꯤ ꯃꯅꯨꯡꯗꯒꯤ ꯌꯣꯄꯥꯛ ꯑꯃ ꯄꯥꯏꯔꯒ ꯊꯕꯛ ꯁꯨꯕ ꯆꯠꯅꯕꯒꯤ ꯊꯣꯔꯛꯎ ꯑꯗꯨꯒ
ꯃꯆꯟꯅꯨꯄꯤ ꯁꯥꯔꯤꯕꯤ ꯏꯕꯦꯝꯃ ꯅꯪꯅ ꯍꯤꯡꯈꯣꯜꯂꯣꯝꯗꯒꯤ ꯂꯥꯛꯄ ꯁꯥꯔꯒ ꯇꯥꯆꯧ ꯁꯤꯡ ꯆꯟꯕ ꯆꯠꯂꯗꯨꯕ꯭ꯔꯥ ꯍꯪꯒꯗꯕꯀꯣ ꯑꯣꯖꯥ ꯗꯥꯏꯔꯦꯛꯇꯔ ꯀꯩꯅꯣꯝꯇ ꯍꯥꯏꯖꯒꯦ ꯍꯥꯏꯌꯨ ꯍꯥꯏꯌꯨ ꯍꯦꯔꯣ ꯁꯥꯕ ꯀꯩ ꯍꯥꯏꯅꯤꯡꯉꯤ ꯎꯃꯪꯗ ꯁꯤꯡ ꯆꯟꯕ ꯆꯠꯄ ꯁꯥꯒꯗꯧꯔꯤꯕꯅꯤꯅ ꯌꯣꯄꯥꯛꯀꯤ ꯃꯍꯨꯠꯇ ꯁꯤꯡꯖꯪ ꯑꯣꯏꯅ ꯄꯥꯏꯕꯗꯤ ꯀꯔꯤ ꯀꯥꯏ ꯏꯕꯨꯡꯉꯣ ꯍꯦꯔꯣ ꯁꯥꯕ ꯁꯤꯡꯖꯪꯗꯣ ꯄꯣꯔꯛꯄ ꯀꯧꯔꯝꯃꯤ ꯑꯗꯨꯅ ꯌꯣꯄꯥꯛꯁꯤ ꯄꯥꯏꯔꯤꯕ ꯁꯦ ꯍꯧꯅꯕ ꯇꯧꯔꯁꯤ ꯑꯁ ꯒ꯭ꯌꯥꯟꯒ ꯇꯥꯕ ꯐꯤꯂꯝ ꯅꯠꯇꯦꯗ ꯇꯧꯔꯤꯁꯤ ꯑꯁꯨꯝꯅ ꯐꯤꯂꯝ ꯁꯨꯇꯤꯡ ꯑꯁꯤ ꯇꯧꯔꯛꯄꯅ ꯅꯨꯃꯤꯠ 18ꯅꯤ ꯁꯨꯔꯛꯂꯤ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤꯅꯤ ꯐꯤꯂꯝ ꯑꯁꯤ ꯇꯣꯛꯄ ꯌꯥꯕꯒꯤ ꯐꯤꯕꯝꯗ ꯂꯥꯛꯈꯤꯕꯗꯣ ꯐꯤꯂꯝ ꯑꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤꯗ ꯂꯝ ꯀꯣꯏꯕ ꯂꯥꯛꯄ ꯃꯈꯣꯏ ꯈꯔꯅ ꯎꯃꯪ ꯃꯅꯨꯡꯗ ꯕꯨꯠ ꯊꯦꯡꯅꯕꯗꯒꯤ ꯀꯣꯏꯆꯦꯟ ꯆꯦꯟꯕꯒꯤ ꯃꯇꯥꯡꯅꯤ ꯃꯇꯝ ꯑꯗꯨꯗ ꯐꯤꯂꯝ ꯑꯗꯨꯗ ꯁꯄꯣꯔꯇꯔ ꯑꯣꯏꯒꯗꯧꯔꯤꯕ ꯇꯅꯨꯅ ꯕꯨꯠ ꯊꯦꯡꯅꯗꯨꯅ ꯁꯤꯕꯒꯤ ꯁꯤꯟ ꯑꯃ ꯅꯝꯒꯗꯧꯔꯤꯕꯅꯤ ꯃꯔꯝ ꯑꯁꯤꯅ ꯎꯃꯪ ꯃꯅꯨꯡ ꯑꯗꯨꯗ ꯌꯥꯎꯒꯗꯧꯔꯤꯕ ꯑꯦꯛꯇꯔ ꯑꯦꯛꯇ꯭ꯔꯦꯁ ꯀꯌꯥ ꯐꯝꯗꯨꯅ ꯂꯩꯅꯔꯤ ꯃꯇꯝꯗꯨ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 9 ꯇꯥꯔꯛꯂꯦ ꯃꯇꯝ ꯑꯗꯨꯗ ꯗꯥꯏꯔꯦꯛꯇꯔ ꯄꯨꯊꯤꯕꯅ ꯑꯉꯥꯡꯁꯥ ꯁꯨꯇꯤꯡ ꯍꯧꯅꯕ ꯇꯧꯔꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯨꯇꯤꯡ ꯇꯧꯕ ꯍꯧꯔꯦ ꯃꯇꯝ ꯑꯗꯨꯗ ꯗꯥꯏꯔꯦꯛꯇꯔꯅ ꯍꯣꯔꯣꯔ ꯁꯥꯔꯤꯕ ꯏꯕꯦꯝꯃ ꯎꯃꯣꯅꯤ ꯅꯪꯅ ꯃꯁꯤꯒꯤ ꯍꯩꯕꯣꯡ ꯃꯔꯨꯝꯁꯤꯗꯒꯤ ꯀꯣ ꯁꯦ ꯁꯨꯃꯥꯏꯅ ꯆꯦꯞꯊꯔꯒ ꯌꯦꯡꯉꯛꯄ ꯀꯣ ꯑꯗꯨꯒ ꯇꯅꯨ ꯅꯪꯅ ꯍꯩꯕꯣꯡ ꯃꯈꯣꯡꯁꯤꯗ ꯌꯥꯝꯅ ꯀꯤꯅ ꯀꯣ ꯁꯣꯔ ꯊꯕꯦꯠ ꯍꯣꯟꯗꯅ ꯂꯩꯔꯤꯉꯩꯗꯨꯗ ꯀꯣ ꯇꯨꯡꯗ ꯑꯣꯟꯊꯣꯛꯂꯒ ꯌꯦꯡꯉꯨꯕꯗ ꯕꯨꯠꯁꯦ ꯎꯕꯗ ꯀꯟꯅ ꯂꯥꯎꯔꯒ ꯆꯦꯟꯕꯒꯤ ꯁꯤꯟꯅꯤ ꯂꯧꯗꯣꯏꯁꯦ ꯈꯪꯒꯅꯤꯀꯣ ꯑꯗꯨꯗꯤ ꯅꯁꯥꯒꯤ ꯃꯐꯝꯗ ꯂꯩꯅꯔꯣ ꯀꯦꯃꯦꯔꯥꯃꯦꯟ ꯅꯪꯒꯤ ꯀꯦꯃꯦꯔꯥ ꯑꯦꯡꯒꯜꯗꯨ ꯌꯦꯡꯕ ꯂꯣꯏꯔꯕ꯭ꯔꯣ ꯂꯣꯏꯖꯔꯦ ꯑꯣꯖꯥ ꯐꯔꯦ ꯑꯗꯨꯗꯤ ꯍꯧꯅꯕ ꯇꯧꯔꯁꯤ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯗꯥꯏꯔꯦꯛꯇꯔ ꯄꯨꯊꯤꯕꯅ ꯑꯦꯛꯁꯟ ꯍꯦꯛ ꯂꯥꯛꯄꯒ ꯕꯨꯠꯀꯤ ꯁꯛꯇꯝ ꯂꯥꯡꯂꯤꯕꯤ ꯎꯃꯣꯅꯤꯗꯣ ꯌꯥꯝꯅ ꯄꯥꯈꯠꯅ ꯀꯟꯅ ꯂꯥꯎꯔꯒ ꯆꯦꯟꯊꯣꯔꯛꯏ ꯃꯗꯨꯗ ꯃꯌꯥꯝꯅ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯎꯃꯣꯅꯤꯅ ꯑꯩꯒꯤ ꯇꯨꯡꯗ ꯃꯤ ꯑꯃ ꯆꯠꯈꯤꯕꯒꯨm ꯁꯥꯍꯨꯝ ꯐꯪꯉꯤ ꯍꯥꯏꯗꯨꯅ ꯀꯞꯂꯛꯏ ꯃꯗꯨꯗ ꯗꯥꯏꯔꯦꯛꯇꯔꯅ ꯍꯦꯔꯥ ꯑꯣꯟꯊꯣꯛꯄ ꯎꯆꯦꯛ ꯋꯥꯌꯥꯅ ꯄꯥꯏꯈꯤꯕꯒꯤ ꯁꯥꯍꯨꯝꯒꯨꯝꯕ ꯅꯠꯇ꯭ꯔꯒ ꯅꯪꯒꯤ ꯋꯥꯈꯜꯅ ꯇꯧꯕ ꯑꯣꯏꯔꯝꯒꯅꯤ ꯁꯦ ꯀꯩꯝ ꯈꯜꯂꯨꯅꯨ ꯍꯧꯅꯕ ꯇꯧꯁꯤ ꯆꯠꯂꯣ ꯅꯪꯒꯤ ꯂꯩꯐꯝꯗ ꯂꯩꯔꯨꯔꯣ ꯑꯁꯨꯝꯅ ꯗꯥꯏꯔꯦꯛꯇꯔ ꯄꯨꯊꯤꯕꯅ ꯍꯥꯏꯔꯕꯁꯨ ꯎꯃꯣꯅꯤꯗꯤ ꯃꯊꯟꯗ ꯂꯩꯕ ꯉꯝꯂꯣꯏ ꯃꯤ ꯈꯔꯒ ꯂꯩꯃꯤꯟꯅꯁꯤ ꯍꯥꯏꯗꯨꯅ ꯌꯥꯗ꯭ꯔꯦ ꯃꯁꯤꯗꯒꯤ ꯅꯨꯄꯥ ꯑꯃꯒ ꯄꯨꯟꯅ ꯍꯩꯕꯣꯡ ꯃꯔꯨꯝ ꯑꯗꯨꯗ ꯂꯩꯔꯤ ꯃꯁꯤꯗꯒꯤ ꯗꯥꯏꯔꯦꯛꯇꯔ ꯄꯨꯊꯤꯕꯅ ꯑꯦꯛꯁꯟ ꯍꯦꯛ ꯂꯥꯎꯕꯒ ꯁꯣꯝꯗ ꯍꯩꯕꯣꯡ ꯃꯅꯤꯡꯗ ꯂꯩꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯑꯀꯣꯏꯕ ꯑꯗꯨꯗ ꯀꯨꯌꯦꯡ ꯌꯦꯡꯉꯤ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗꯒꯤ ꯈꯔ ꯆꯠꯊꯣꯛꯂꯒ ꯎꯃꯪꯒꯤ ꯎ ꯃꯔꯛꯀꯤ ꯂꯝꯕꯤ ꯑꯃꯗ ꯐꯤꯉꯧ ꯁꯦꯠꯄꯤ ꯅꯨꯄꯤꯒꯤ ꯁꯕꯥꯟ ꯃꯥꯟꯕꯤ ꯑꯃ ꯑꯁꯨꯝ ꯆꯠꯈꯤꯕꯗꯣ ꯎꯈꯤ ꯃꯗꯨ ꯎꯕꯗ ꯅꯨꯄꯥ ꯑꯗꯨꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯕꯨꯠꯀꯤ ꯁꯛꯇꯝ ꯂꯥꯡꯂꯤꯕꯤ ꯎꯃꯣꯅꯤꯗ ꯍꯥꯏꯒꯦ ꯍꯥꯏꯗꯨꯅ ꯂꯩꯁꯤꯜꯂꯛꯄꯗ ꯎꯃꯣꯅꯤꯗꯣ ꯌꯥꯝꯅ ꯀꯤꯕ ꯁꯛꯇꯝ ꯑꯃꯗ ꯂꯩꯔꯝꯂꯦ ꯃꯁꯝ ꯃꯅꯥ ꯏꯐꯥ ꯐꯥꯔꯒ ꯃꯃꯤꯠ ꯑꯗꯨꯁꯨ ꯉꯧꯔꯣꯛ ꯉꯧꯅ ꯄꯥꯡꯂꯒ ꯂꯦꯞꯂꯒ ꯂꯩꯔꯝꯕ ꯑꯗꯨꯗ ꯀꯟꯅ ꯂꯥꯎꯔꯒ ꯍꯩꯕꯣꯡ ꯃꯔꯨꯝ ꯑꯗꯨꯗꯒꯤ ꯆꯦꯟꯊꯣꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯃꯌꯥꯝꯅ ꯅꯨꯄꯥ ꯑꯗꯨꯗ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯅꯨꯄꯥ ꯑꯗꯨꯅ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯛꯄꯗ ꯕꯨꯠꯀꯤ ꯁꯛꯇꯝ ꯂꯥꯡꯂꯤꯕ ꯎꯃꯣꯅꯤꯗꯤ ꯃꯐꯝ ꯑꯃꯗ ꯂꯦꯞꯂꯒ ꯂꯩꯔꯝꯃꯤ ꯃꯗꯨꯗ ꯅꯨꯄꯥ ꯑꯗꯨꯅ ꯃꯥꯅ ꯎꯈꯤꯕ ꯐꯤꯉꯧ ꯁꯦꯠꯄꯤ ꯑꯃꯗꯤ ꯎꯃꯣꯅꯤꯅ ꯑꯣꯏꯔꯝꯕ ꯁꯛꯇꯝ ꯑꯗꯨ ꯃꯌꯥꯝꯗ ꯍꯥꯏꯈꯤ ꯃꯗꯨꯗ ꯄ꯭ꯔꯣꯗ꯭ꯌꯨꯁꯔ ꯏꯉꯣꯅ ꯅꯨꯄꯥ ꯑꯗꯨꯗ ꯀꯔꯤꯅꯣꯅꯦ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯌꯨ ꯀꯌꯥꯝ ꯊꯛꯆꯤꯜꯂꯨꯔꯕꯒꯦ ꯎꯃꯣꯅꯤꯗꯤ ꯉꯁꯥꯏꯅ ꯊꯣꯔꯛꯇꯅ ꯃꯈꯥ ꯇꯥꯕ ꯁꯨꯇꯤꯡ ꯁꯦꯝ ꯁꯥꯈ꯭ꯔꯦ ꯑꯗꯨꯒ ꯅꯪꯅ ꯍꯧꯖꯤꯛꯇ ꯊꯣꯔꯛꯂꯒ ꯎꯃꯣꯅꯤ ꯎꯏ ꯐꯤꯉꯧ ꯁꯦꯠꯄꯤ ꯎꯏ ꯍꯥꯏꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣꯅꯦ ꯄ꯭ꯔꯣꯗ꯭ꯌꯨꯁꯔꯒꯤ ꯋꯥ ꯑꯗꯨ ꯇꯥꯔꯒ ꯅꯨꯄꯥ ꯑꯗꯨꯅ ꯑꯁꯦꯡꯕꯅꯤ ꯑꯣꯖꯥ ꯑꯩ ꯏꯃꯤꯠꯃꯛꯅ ꯎꯍꯧꯔꯕꯅꯤ ꯑꯩꯒꯤ ꯚꯥꯞꯅ ꯅꯠꯇꯦ ꯑꯁꯦꯡꯕꯅꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯋꯥ ꯑꯗꯣ ꯀꯅꯥꯃꯠꯇꯅ ꯇꯥꯔꯝꯗꯦ ꯑꯁꯨꯝꯅ ꯇꯧꯅꯔꯤꯉꯩ ꯆꯥꯛ ꯏꯟꯖꯥꯡ ꯊꯣꯡꯕ ꯊꯥꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯆꯥꯛ ꯂꯣꯏꯁꯤꯜꯂꯛꯄꯗꯒꯤ ꯃꯈꯣꯏ ꯆꯥꯛ ꯆꯥꯅꯅꯕ ꯁꯦꯝ ꯁꯥꯟꯅꯈ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯗꯥꯏꯔꯦꯛꯇꯔ ꯄꯨꯊꯤꯕꯗꯨ ꯃꯄꯥꯟ ꯊꯣꯛꯅꯤꯡꯂꯛꯄꯗꯒꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯈꯔ ꯆꯠꯊꯣꯛꯂꯒ ꯃꯄꯥꯟ ꯊꯣꯛꯏ ꯃꯍꯥꯛꯅ ꯑꯁꯨꯝ ꯃꯄꯥꯟ ꯊꯣꯛꯅ ꯑꯀꯣꯏꯕ ꯑꯗꯨꯗ ꯑꯁꯨꯝ ꯌꯦꯡꯂꯛꯄꯗ ꯎꯖꯥꯎ ꯑꯃꯒꯤ ꯃꯈꯣꯡꯗ ꯐꯤꯉꯧ ꯁꯦꯠꯄꯤ ꯅꯨꯄꯤꯒꯤ ꯁꯕꯥꯟ ꯃꯥꯟꯕꯤ ꯑꯃ ꯐꯝꯂꯒ ꯂꯩꯔꯤꯕꯗꯣ ꯎꯈꯤ ꯃꯗꯨ ꯎꯕꯗ ꯄꯨꯊꯤꯕꯗꯨ ꯁ꯭ꯋꯥꯏ ꯂꯥꯎꯈꯤ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛ ꯃꯄꯥꯟ ꯊꯣꯛꯄ ꯂꯣꯏꯔꯒ ꯃꯌꯥꯝ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯌꯥꯝꯅ ꯊꯨꯅ ꯒꯝ ꯂꯥꯛꯏ ꯃꯗꯨꯗ ꯃꯌꯥꯝꯅ ꯑꯣꯖꯥ ꯗꯥꯏꯔꯦꯛꯇꯔ ꯀꯩꯗꯧꯔꯒꯦ ꯑꯣꯖꯥꯁꯨ ꯊꯦꯡꯅꯔꯕ꯭ꯔꯣ ꯍꯥꯏꯅ ꯍꯪꯂꯛꯏ ꯃꯗꯨꯗ ꯗꯥꯏꯔꯦꯛꯇꯔ ꯄꯨꯊꯤꯕꯅ ꯍꯥꯏ ꯀꯩꯅꯣ ꯑꯩꯗꯤ ꯆꯨꯝꯅ ꯂꯥꯛꯆꯕꯅꯤꯅꯦ ꯀꯩꯅꯣꯅꯦ ꯅꯣꯏꯕꯨ ꯑꯗꯨꯛ ꯌꯥꯝꯅ ꯀꯤꯒꯟꯕ ꯃꯤꯗꯥꯁꯤꯡꯂꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯩꯔꯛꯄꯗ ꯃꯌꯥꯝꯗꯣ ꯇꯨꯃꯤꯟ ꯆꯥꯛ ꯆꯥꯈꯤ ꯃꯇꯝ ꯑꯗꯨꯗ ꯄ꯭ꯔꯣꯗ꯭ꯌꯨꯁꯔ ꯏꯉꯣꯅ ꯗꯥꯏꯔꯦꯛꯇꯔ ꯄꯨꯊꯤꯕꯗ ꯇꯨꯃꯤꯟꯅ
ꯀꯅꯥꯁꯨ ꯈꯪꯍꯟꯗꯅ ꯍꯧꯖꯤꯛ ꯀꯔꯤ ꯀꯔꯤ ꯊꯣꯛꯈꯤꯕꯒꯦ ꯍꯥꯏꯅ ꯍꯪꯉꯤ꯫ ꯃꯗꯨꯗ ꯗꯥꯏꯔꯦꯛꯇꯔ ꯄꯨꯊꯤꯕꯅ ꯃꯥꯅ ꯎꯈꯤꯕ ꯐꯤꯉꯧ ꯁꯦꯠꯄꯤ ꯑꯃ ꯐꯝꯍꯧꯕ ꯑꯗꯣ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯄ꯭ꯔꯣꯗ꯭ꯌꯨꯁꯔ ꯏꯉꯣꯅ ꯑꯗꯨꯗꯤ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯂꯒ ꯃꯊꯪꯒꯤ ꯅꯣꯡ ꯉꯥꯟꯕꯗ ꯑꯇꯣꯞꯄ ꯎꯃꯪ ꯑꯃꯗ ꯑꯣꯏꯅ ꯅꯝꯂꯨꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯇꯝ ꯑꯗꯨꯗꯤ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 10 ꯇꯥꯔꯛꯂꯕꯅꯤꯅ ꯑꯇꯣꯞꯄ ꯃꯐꯝꯗ ꯍꯧꯖꯤꯛ ꯆꯠꯄ ꯍꯥꯏꯕꯁꯤ ꯃꯗꯨ ꯈꯨꯗꯣꯡ ꯆꯥꯔꯔꯣꯏ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯄ꯭ꯔꯣꯗ꯭ꯌꯨꯁꯔ ꯏꯉꯣꯅ ꯃꯌꯥꯝꯗ ꯋꯥꯐꯝ ꯑꯁꯤ ꯂꯣꯠꯁꯤꯜꯂꯒꯨꯝꯁꯤ, ꯃꯁꯤꯅ ꯍꯦꯟꯅ ꯈꯨꯗꯣꯡꯊꯤꯕ ꯅꯪꯕ ꯌꯥꯏ, ꯑꯗꯨꯅ ꯃꯈꯣꯏꯗ ꯋꯥꯐꯝ ꯑꯁꯤ ꯍꯥꯏꯔꯒ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯂꯝꯂꯒ ꯎꯃꯪ ꯑꯁꯤꯒꯤ ꯃꯄꯥꯟꯂꯣꯝꯗ ꯌꯥꯝꯅ ꯊꯨꯅ ꯊꯣꯛꯍꯧꯅꯕ ꯇꯧꯁꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯋꯥꯐꯝ ꯑꯗꯨ ꯗꯥꯏꯔꯦꯛꯇꯔ ꯄꯨꯊꯤꯕꯁꯨ ꯌꯥꯔꯗꯨꯅ ꯃꯌꯥꯝꯗ ꯍꯥꯏꯔꯛꯏ, ꯍꯧꯖꯤꯛ ꯃꯐꯝ ꯑꯁꯤꯒꯤ ꯑꯣꯏꯕ ꯁꯨꯇꯤꯡ ꯑꯁꯤ ꯂꯣꯏꯔꯕꯅꯤꯅ ꯍꯌꯦꯡ ꯅꯣꯡ ꯉꯥꯜꯂꯒ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯅꯝꯅꯕ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯆꯠꯂꯁꯤ ꯍꯥꯏꯅ ꯃꯌꯥꯝꯗ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗ ꯃꯌꯥꯝꯅ ꯍꯧꯖꯤꯛꯄꯨ ꯑꯃꯨꯛ ꯀꯗꯥꯏꯗ ꯆꯠꯀꯗꯧꯔꯤꯕꯅꯣ ꯍꯥꯏꯅ ꯍꯪꯉꯤ꯫ ꯃꯗꯨꯗ ꯀꯦꯃꯦꯔꯥꯃꯦꯟ ꯁꯨꯗꯦꯁꯅ ꯌꯨꯝꯗ ꯆꯠꯇꯅ ꯀꯗꯥꯏꯗ ꯆꯠꯀꯦ ꯍꯥꯏꯅꯣꯅꯦ ꯑꯁꯤ ꯍꯥꯏꯔꯒ ꯋꯥ ꯅꯣꯛꯏ꯫ ꯑꯁꯨꯝꯅ ꯃꯌꯥꯝꯗꯨ ꯄꯣꯠ ꯆꯩ ꯂꯣꯏꯁꯤꯜꯂꯒ ꯎꯃꯪ ꯑꯗꯨꯗꯒꯤ ꯊꯣꯔꯛꯅꯕ ꯍꯣꯠꯅꯔꯤ꯫ ꯑꯗꯨꯕꯨ ꯗꯥꯏꯔꯦꯛꯇꯔ ꯑꯃꯗꯤ ꯄ꯭ꯔꯣꯗ꯭ꯌꯨꯁꯔꯅ ꯃꯈꯣꯏꯗ ꯊꯣꯛꯄ ꯑꯀꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯍꯥꯏꯁꯤ ꯍꯥꯏꯅꯕ ꯑꯗꯨ ꯃꯈꯣꯏ ꯀꯤꯈ꯭ꯔꯅꯤ ꯈꯜꯂꯗꯨꯅ ꯍꯥꯏꯗꯣꯛꯈꯤꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯎꯃꯪ ꯑꯗꯨꯒꯤ ꯈꯔ ꯁꯨꯛꯄ ꯎꯁꯤꯡꯒꯤ ꯃꯈꯣꯡꯗ ꯃꯤ ꯂꯦꯞꯄꯒ ꯂꯩꯕꯒꯤ ꯃꯑꯣꯡ ꯀꯌꯥ ꯂꯥꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯎꯈꯤ꯫ ꯃꯗꯨꯗ ꯑꯃꯒ ꯑꯃꯒ ꯑꯣꯟꯁꯤꯟꯅꯗꯨꯅ ꯌꯦꯡꯉꯨꯇꯨ ꯍꯥꯏꯗꯨꯅ ꯉꯔꯪ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯑꯁꯨꯝ ꯂꯥꯛꯄꯗ ꯇꯦꯟ ꯈꯔ ꯈꯟꯗꯨꯅ ꯂꯩꯕ ꯑꯗꯣ ꯊꯦꯡꯅꯔꯦ꯫ ꯃꯗꯨꯗ ꯆꯠꯂꯤꯕ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇ ꯌꯥꯎꯔꯤꯕ ꯉꯁꯥꯏ ꯍꯩꯕꯣꯡ ꯃꯅꯤꯡꯗ ꯂꯩꯔꯤꯉꯩ ꯐꯤꯉꯧ ꯁꯦꯠꯄꯤ ꯎꯈꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯌꯥꯝ, ꯀꯩꯅꯣ ꯑꯩꯈꯣꯏꯅ ꯆꯠꯂꯤꯕ ꯂꯝꯕꯤꯁꯤꯕꯣ? ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯂꯥꯛꯄꯗꯗꯤ ꯃꯁꯤꯒꯤ ꯑꯃꯟꯕ ꯇꯦꯟꯁꯤꯡꯁꯦ ꯑꯃꯠꯇ ꯂꯩꯍꯧꯗꯕꯅꯦ, ꯑꯗꯨꯒ ꯍꯧꯖꯤꯛ ꯈꯟꯗꯨꯅ ꯂꯩꯔꯝꯂꯦ, ꯂꯝꯕꯤꯁꯦ ꯑꯣꯟꯅꯕ ꯃꯥꯜꯂꯦ꯫ ꯅꯨꯄꯥ ꯑꯗꯨꯒꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯃꯌꯥꯝꯅ ꯍꯣꯏꯅꯦ ꯍꯥꯏꯅꯗꯨꯅ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯉꯛꯏ꯫ ꯃꯗꯨꯗ ꯂꯝꯕꯤ ꯑꯗꯨꯕꯨ ꯂꯝꯖꯤꯡꯂꯤꯕ ꯃꯥꯡ ꯊꯥꯔꯤꯕ ꯗꯥꯏꯔꯦꯛꯇꯔ ꯄꯨꯊꯤꯕꯗ ꯄ꯭ꯔꯣꯗ꯭ꯌꯨꯁꯔ ꯏꯉꯣꯅ, ꯑꯣꯖꯥ ꯗꯥꯏꯔꯦꯛꯇꯔ, ꯀꯗꯣꯝꯗꯅꯣ ꯑꯩꯈꯣꯏꯅ ꯆꯠꯂꯤꯕꯁꯤꯕꯣ? ꯉꯁꯥꯏ ꯂꯥꯛꯄ ꯂꯝꯕꯤꯗꯨꯗꯤ ꯅꯠꯇ꯭ꯔ ꯃꯥꯜꯂꯦꯅꯦ ꯑꯩꯈꯣꯏꯅ ꯂꯥꯛꯂꯤꯕꯁꯤꯕꯣ? ꯋꯥ ꯑꯗꯨ ꯇꯥꯕꯗ ꯗꯥꯏꯔꯦꯛꯇꯔ ꯄꯨꯊꯤꯕꯅ, ꯑꯣꯖꯥ, ꯑꯩꯅ ꯆꯠꯂꯤꯁꯦ ꯑꯁꯝꯕ ꯂꯝꯕꯤꯅꯤ, ꯃꯁꯤꯗ ꯆꯠꯂꯕꯗꯤ ꯃꯌꯥꯝꯁꯦ ꯈꯨꯗꯛꯇ ꯌꯧꯒꯗꯧꯔꯤꯕꯅꯤꯅꯦ ꯑꯁꯤ ꯍꯥꯏꯔꯒ ꯅꯣꯛꯏ꯫ ꯗꯥꯏꯔꯦꯛꯇꯔꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯃꯌꯥꯝꯗꯣ ꯑꯀꯤꯕ ꯆꯤꯡꯅꯕ ꯐꯥꯎꯅꯔꯛꯂꯦ꯫ ꯗꯥꯏꯔꯦꯛꯇꯔꯒꯤ ꯃꯁꯥꯗ ꯂꯥꯏ ꯐꯠꯇꯕ ꯆꯪꯗꯨꯅ ꯂꯥꯏ ꯐꯠꯇꯕ ꯑꯗꯨꯅ ꯃꯈꯣꯏ ꯃꯌꯥꯝꯕꯨ ꯎꯃꯪ ꯃꯅꯨꯡꯂꯣꯝꯗ ꯄꯨꯁꯤꯜꯂꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯌꯥꯝꯅ ꯀꯤꯅꯕ ꯍꯧꯔꯛꯂꯦ꯫ ꯑꯗꯨꯕꯨ ꯗꯥꯏꯔꯦꯛꯇꯔ ꯄꯨꯊꯤꯕꯗꯤ ꯃꯥꯅ ꯊꯣꯛꯄ ꯑꯗꯨꯝ ꯆꯠꯂꯤ꯫ ꯑꯗꯨꯕꯨ ꯃꯌꯥꯝꯗꯤ ꯃꯥꯒꯤ ꯃꯇꯨꯡ ꯏꯟꯅꯕ ꯑꯗꯣ ꯇꯣꯛꯂꯒ ꯂꯦꯞꯂꯒ ꯃꯥꯅ ꯇꯧꯔꯤꯕ ꯑꯗꯣ ꯌꯦꯡꯗꯨꯅ ꯂꯩ꯫ ꯃꯁꯤꯗꯒꯤ ꯗꯥꯏꯔꯦꯛꯇꯔꯅ ꯃꯥꯒꯤ ꯃꯇꯨꯡꯗ ꯀꯅꯥꯁꯨ ꯏꯟꯅꯔꯛꯇ꯭ꯔꯦ ꯈꯪꯂꯗꯨꯅ ꯃꯃꯥꯏ ꯁꯠ ꯂꯩꯊꯣꯔꯛꯏ, ꯑꯗꯨꯒ ꯃꯌꯥꯝ ꯀꯩꯗꯧꯔꯕꯒꯦ ꯍꯥꯏꯅ ꯍꯪꯂꯛꯏ꯫ ꯃꯗꯨꯗ ꯃꯌꯥꯝꯅ ꯑꯩꯈꯣꯏ ꯃꯈꯥ ꯇꯥꯅ ꯆꯠꯄ ꯉꯝꯂꯔꯣꯏ ꯍꯥꯏꯗꯨꯅ ꯃꯐꯝ ꯁ꯭ꯋꯥꯏꯗ ꯑꯍꯤꯡ ꯑꯁꯤꯃ ꯂꯦꯛꯂꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯅꯔꯛꯂꯦ꯫ ꯃꯗꯨꯗ ꯗꯥꯏꯔꯦꯛꯇꯔ ꯄꯨꯊꯤꯕꯅ ꯑꯗꯨꯗꯤ ꯃꯌꯥꯝꯒꯤ ꯑꯄꯥꯝꯕꯅꯤ ꯍꯥꯏꯗꯨꯅ ꯅꯣꯛꯏ꯫ ꯇꯧꯔꯤꯕ ꯄꯨꯝꯅꯃꯛ ꯄꯨꯊꯤꯕꯅ ꯁꯣꯏꯗꯅ ꯇꯧꯔꯒꯗꯕ ꯄ꯭ꯂꯥꯟ ꯑꯃ ꯌꯥꯠꯇꯨꯅ ꯊꯝꯂꯝꯕꯒꯨꯝ ꯇꯧꯔꯤ꯫ ꯃꯌꯥꯝꯗꯨ ꯋꯥꯈꯜ ꯌꯥꯝꯅ ꯆꯔꯥꯡꯅꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯄ꯭ꯔꯣꯗ꯭ꯌꯨꯁꯔ ꯏꯉꯣꯅ ꯃꯥꯒꯤ ꯌꯨꯝꯒꯤ ꯃꯤꯑꯣꯏꯗ ꯐꯣꯟ ꯇꯧꯅꯅꯕ ꯍꯣꯠꯅꯈꯤ, ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨ ꯅꯦꯠꯋꯥꯔꯛ ꯁꯨꯡꯐꯪ ꯐꯪꯂꯝꯗꯦ꯫ ꯑꯁꯨꯝꯅ ꯃꯌꯥꯝꯗꯣ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯎꯈꯣꯡꯁꯤꯡꯗ ꯉꯥꯊꯗꯨꯅ ꯍꯤꯞꯄ ꯌꯥꯎ, ꯃꯁꯤꯗ ꯁꯂꯨꯞ ꯄꯨꯟꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯎ ꯇꯧꯅꯔꯤ꯫ ꯃꯔꯛ ꯑꯁꯤꯗ ꯐꯤꯂꯝ ꯑꯁꯤꯒꯤ ꯀꯦꯃꯦꯔꯥꯃꯦꯟ ꯑꯣꯏꯔꯤꯕ ꯁꯨꯗꯦꯁꯇꯤ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯈꯪꯕꯗꯧꯅ ꯇꯧꯏ, ꯑꯗꯨꯕꯨ ꯃꯍꯥꯛ ꯋꯥ ꯑꯃꯠꯇ ꯉꯥꯡꯗꯦ꯫ ꯃꯔꯛꯇ ꯗꯥꯏꯔꯦꯛꯇꯔ ꯄꯨꯊꯤꯕꯗ ꯃꯨꯟꯅ ꯑꯃꯨꯛ ꯌꯦꯡꯉꯤ꯫ ꯃꯁꯤꯗꯒꯤ ꯄ꯭ꯔꯣꯗ꯭ꯌꯨꯁꯔ ꯏꯉꯣꯅ ꯀꯦꯃꯦꯔꯥꯃꯦꯟ ꯁꯨꯗꯦꯁꯇ ꯃꯐꯝ ꯑꯁꯤꯗ ꯂꯥꯏ ꯑꯃꯨꯛꯇꯪ ꯈꯣꯏꯔꯝ ꯊꯣꯛꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯁꯨꯗꯦꯁꯅꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯂꯥꯏ ꯈꯣꯏꯔꯝꯅꯕ ꯁꯦꯝ ꯁꯥꯔꯤ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯀꯦꯃꯦꯔꯥ ꯍꯥꯞꯄ ꯕꯦꯒ ꯑꯗꯨꯗꯤ ꯃꯍꯥꯛ ꯁꯨꯡꯊꯥ ꯊꯥꯗꯣꯛꯇꯦ꯫ ꯃꯗꯨꯗ ꯗꯥꯏꯔꯦꯛꯇꯔ ꯄꯨꯊꯤꯕꯅ ꯁꯨꯗꯦꯁꯇ, ꯀꯔꯤꯅꯣꯅꯦ ꯅꯪꯅ ꯀꯦꯃꯦꯔꯥ ꯌꯥꯎꯕ ꯕꯦꯒꯇꯨꯕꯨ ꯑꯗꯨꯛ ꯂꯨꯝꯅ ꯌꯥꯜꯂꯒ ꯑꯗꯨꯝ ꯆꯠꯂꯤꯕꯗꯨꯕꯣ? ꯆꯠꯁꯦ, ꯑꯩ ꯑꯃꯨꯛ ꯌꯥꯟꯕꯤꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯧꯒꯦ ꯇꯧꯏ꯫ ꯃꯗꯨꯗ ꯁꯨꯗꯦꯁꯅ, ꯑꯣꯖꯥ, ꯀꯦꯃꯦꯔꯥꯃꯦꯟꯅ ꯀꯦꯃꯦꯔꯥ ꯌꯥꯟꯗ꯭ꯔꯕꯗꯤ ꯔꯤꯐꯦꯛꯇꯔ ꯑꯣꯏꯅ ꯌꯥꯟꯒꯗ꯭ꯔꯣ? ꯑꯩꯅ ꯀꯦꯃꯦꯔꯥ ꯌꯥꯜꯂꯤꯕꯁꯦ ꯑꯩꯒꯤ ꯂꯩꯇꯦꯡꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯅꯣꯛꯁꯤꯟꯅꯩ꯫ ꯃꯗꯨꯗ ꯃꯌꯥꯝꯅ ꯆꯨꯝꯃꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝꯁꯨ ꯅꯣꯛꯏ꯫ ꯑꯗꯨꯕꯨ ꯗꯥꯏꯔꯦꯛꯇꯔ ꯄꯨꯊꯤꯕꯗꯤ ꯌꯥꯝꯅ ꯁꯥꯎꯅ ꯁꯨꯗꯦꯁꯇ ꯌꯦꯡꯉꯤ꯫ ꯇꯧꯔꯤꯕ ꯑꯗꯨ ꯄ꯭ꯔꯣꯗ꯭ꯌꯨꯁꯔ ꯏꯉꯣꯅꯁꯨ ꯈꯪꯉꯤ꯫ ꯃꯁꯤꯗ ꯄ꯭ꯔꯣꯗ꯭ꯌꯨꯁꯔ ꯏꯉꯣꯅ ꯈꯜꯂꯤ,
ꯀꯔꯤꯒꯤꯅꯣ ꯗꯥꯏꯔꯦꯛꯇꯔ ꯄꯨꯊꯤꯕꯅ ꯉꯁꯥꯏꯗꯒꯤ ꯀꯦꯃꯦꯔꯥꯁꯤ ꯃꯥ ꯌꯥꯟꯕꯤꯒꯦ ꯃꯥ ꯄꯥꯏꯕꯤꯒꯦ ꯅꯪ ꯋꯥꯔꯝꯂꯅꯤ ꯍꯥꯏꯗꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯤꯕꯁꯤꯕꯣ ꯂꯩꯔꯤꯕ ꯃꯌꯥꯝꯅ ꯌꯥꯅꯔꯤꯕ ꯔꯤꯐ꯭ꯂꯦꯛꯇꯔ ꯑꯃꯗꯤ ꯇ꯭ꯔꯣꯂꯤ ꯃꯦꯀꯞ ꯕꯣꯛꯁ ꯑꯁꯤ ꯅꯠꯇꯕ ꯑꯇꯩ ꯑꯇꯩ ꯃꯌꯥꯝꯁꯤꯗꯤ ꯌꯥꯟꯕꯤꯒꯦ ꯄꯥꯏꯕꯤꯒꯦ ꯍꯥꯏꯕꯗꯤ ꯑꯃꯨꯛꯇ ꯍꯥꯏꯗꯦ ꯃꯁꯤ ꯋꯥ ꯑꯃꯗꯤ ꯂꯩꯔꯁꯦ ꯑꯁꯤ ꯈꯟꯗꯨꯅ ꯁꯨꯗꯦꯁꯅ ꯂꯥꯏ ꯈꯣꯏꯔꯝꯅꯕ ꯇꯧꯔꯤꯕ ꯑꯗꯨꯗ ꯃꯇꯦꯡ ꯄꯥꯡꯕ ꯑꯣꯏꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ ꯑꯗꯨꯒ ꯇꯨꯃꯤꯟꯅ ꯅꯪꯒꯤ ꯀꯦꯃꯦꯔꯥ ꯑꯗꯨꯗ ꯀꯔꯤ ꯀꯔꯤ ꯎꯕꯅꯣ ꯍꯥꯏꯅ ꯍꯪꯂꯛꯏ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯀꯦꯃꯦꯔꯥꯃꯦꯟ ꯁꯨꯗꯦꯁꯇꯨ ꯄ꯭ꯔꯣꯗ꯭ꯌꯨꯁꯔ ꯏꯉꯣꯗ ꯌꯥꯝꯅ ꯉꯛꯅ ꯌꯦꯡꯂꯛꯏ ꯑꯗꯨꯒ ꯑꯣꯖꯥꯗꯤ ꯀꯔꯝꯅ ꯈꯪꯂꯤꯕꯅꯣ ꯍꯥꯏꯅ ꯍꯪꯉꯤ ꯃꯗꯨꯗ ꯏꯉꯣꯅ ꯑꯩꯁꯨ ꯆꯤꯡꯅꯕ ꯈꯔ ꯂꯩ ꯗꯥꯏꯔꯦꯛꯇꯔ ꯄꯨꯊꯤꯕꯁꯦ ꯂꯥꯏ ꯇꯣꯡꯕ ꯃꯥꯜꯂꯤ ꯌꯦꯡꯉꯨꯇꯨ ꯑꯩꯈꯣꯏ ꯂꯥꯏ ꯈꯣꯏꯔꯝꯂꯛꯄꯗꯒꯤ ꯃꯍꯥꯛ ꯃꯐꯝꯁꯤꯗꯒꯤ ꯂꯥꯞꯅ ꯂꯩꯈ꯭ꯔꯦ ꯎꯔꯦꯗꯅ ꯍꯣꯏ ꯑꯣꯖꯥ ꯑꯣꯖꯥꯅ ꯈꯜꯂꯤꯕꯗꯣ ꯆꯨꯝꯃꯤ ꯗꯥꯏꯔꯦꯛꯇꯔ ꯄꯨꯊꯤꯕꯁꯦ ꯃꯑꯣꯡ ꯑꯃꯗ ꯀꯦꯃꯦꯔꯥꯗ ꯃꯃꯤ ꯇꯥꯏ ꯑꯍꯥꯟꯕ ꯁꯨꯇꯤꯡꯗꯗꯤ ꯀꯩꯁꯨ ꯇꯧꯔꯝꯗꯦ ꯑꯗꯨꯕꯨ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯎꯃꯪ ꯃꯅꯨꯡꯗ ꯂꯧꯕ ꯁꯨꯇꯤꯡꯁꯤꯡꯗꯗꯤ ꯑꯉꯛꯄ ꯃꯑꯣꯡꯗ ꯃꯃꯤ ꯇꯥꯏ ꯑꯣꯖꯥ ꯍꯥꯏ ꯉꯥꯏꯈꯣ ꯀꯔꯝꯕ ꯑꯉꯛꯄ ꯃꯑꯣꯡꯗ ꯇꯥꯕ ꯃꯃꯤꯅꯣꯅꯦ ꯍꯥꯏꯔꯛꯎꯅꯦ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯏꯔꯛꯇ ꯌꯥꯎꯔꯤꯕ ꯄꯨꯊꯤꯕꯁꯦ ꯃꯀꯣꯛ ꯌꯥꯎꯗꯦ ꯁꯨꯗꯦꯁꯀꯤ ꯋꯥꯗꯨ ꯇꯥꯕꯗ ꯄ꯭ꯔꯣꯗ꯭ꯌꯨꯁꯔ ꯏꯉꯣꯗꯨ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯍꯥ ꯀꯩꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯣ ꯍꯥꯏꯗꯨꯅ ꯃꯃꯤꯠ ꯃꯅꯥ ꯆꯞ ꯌꯨꯡꯉꯤ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯑꯗꯨꯗꯤ ꯗꯥꯏꯔꯦꯛꯇꯔ ꯄꯨꯊꯤꯕ ꯃꯁꯥꯅ ꯀꯗꯥꯏ ꯆꯠꯈ꯭ꯔꯕ ꯍꯥꯏꯅ ꯍꯪꯂꯛꯏ ꯃꯗꯨꯗ ꯀꯦꯃꯦꯔꯥꯃꯦꯟ ꯁꯨꯗꯦꯁꯅ ꯑꯣꯖꯥ ꯉꯁꯥꯏ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯃꯝꯁꯤꯜꯂꯛꯄ ꯑꯗꯨꯋꯥꯏꯗ ꯗꯥꯏꯔꯦꯛꯇꯔ ꯄꯨꯊꯤꯕꯗꯣ ꯃꯥꯒꯤ ꯌꯨꯝꯒꯤ ꯐꯣꯟ ꯂꯥꯛꯑꯦ ꯍꯥꯏꯗꯅ ꯋꯥꯔꯤ ꯁꯥꯟꯅ ꯊꯣꯛꯈꯤꯕꯅꯤ ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯆꯪꯂꯛꯏ ꯑꯗꯨꯕꯨ ꯃꯥꯅ ꯆꯪꯂꯛꯄꯗ ꯑꯣꯖꯥ ꯗꯥꯏꯔꯦꯛꯇꯔ ꯄꯨꯊꯤꯕꯁꯦ ꯃꯑꯣꯡ ꯑꯃ ꯇꯧꯈ꯭ꯔꯦ ꯃꯌꯥꯝꯗ ꯗ꯭ꯔꯣ ꯗ꯭ꯔꯣ ꯋꯥ ꯉꯥꯡꯕꯗꯣ ꯉꯥꯡꯈꯤꯗ꯭ꯔꯦ ꯃꯥꯒꯤ ꯇꯥꯛꯐꯝ ꯊꯣꯛꯄ ꯑꯗꯣ ꯑꯗꯨꯝ ꯇꯥꯛꯑꯒ ꯆꯨꯝꯖꯤꯡ ꯂꯦꯞꯄꯒ ꯍꯦꯛꯇ ꯂꯩ ꯑꯗꯨꯒ ꯑꯣꯖꯥ ꯑꯩꯅ ꯁ꯭ꯋꯥꯏ ꯂꯥꯎꯕ ꯑꯃ ꯍꯥꯏꯔꯒꯗꯤ ꯑꯩꯅ ꯀꯦꯃꯦꯔꯥ ꯅꯝꯂꯛꯄꯗ ꯑꯣꯖꯥ ꯄꯨꯊꯤꯕꯒꯤ ꯃꯉꯛ ꯆꯥꯎꯔꯝꯗꯕ ꯑꯁꯤꯅꯤ ꯑꯣꯖꯥ ꯉꯁꯥꯏ ꯃꯉꯣꯟꯗ ꯃꯥꯒꯤ ꯌꯨꯝꯒꯤ ꯃꯤꯅ ꯐꯣꯟ ꯇꯧꯔꯛꯏ ꯍꯥꯏꯔꯤꯕꯅꯤꯅ ꯑꯩꯈꯣꯏꯅ ꯂꯩꯔꯝꯕ ꯖꯒꯥꯗꯨ ꯅꯦꯠꯋꯥꯛ ꯐꯪꯏ ꯇꯥꯛꯄꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯅꯦꯠꯋꯥꯛ ꯐꯪꯒꯗꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯪꯗ꯭ꯔꯤꯕꯁꯤꯅꯗꯤ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕꯁꯤ ꯈꯔ ꯃꯅꯨꯡ ꯍꯟꯖꯤꯜꯂꯦ ꯍꯥꯏꯕꯁꯦ ꯇꯥꯛꯂꯦ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯃꯐꯝꯁꯤ ꯊꯥꯗꯣꯛꯂꯒ ꯆꯠꯄꯅ ꯐꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏ ꯑꯁꯨꯃꯛ ꯂꯩꯈꯤꯁꯤ ꯍꯥꯏꯕ꯭ꯔꯣ ꯑꯣꯖꯥ ꯃꯐꯝꯁꯤꯗ ꯁꯨꯝ ꯂꯩꯕ ꯍꯥꯏꯕꯁꯦ ꯑꯐꯕꯗꯤ ꯑꯣꯏꯔꯔꯣꯏ ꯊꯦꯡꯖꯤꯜꯂꯛꯂꯒ ꯑꯁꯨꯝ ꯁꯥꯊꯤꯕ ꯍꯦꯜꯂꯛꯀꯗꯕ ꯃꯥꯜꯂꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯐꯝꯁꯦ ꯊꯥꯗꯣꯛꯂꯒ ꯆꯠꯍꯧꯅꯕ ꯇꯧꯁꯤ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯀꯔꯣꯝꯗ ꯆꯠꯀꯅꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯆꯠꯂꯤꯕ ꯂꯝꯕꯤ ꯑꯁꯣꯝꯗꯗꯤ ꯆꯠꯂꯒꯨꯝꯁꯤ ꯑꯗꯨꯅ ꯍꯜꯂꯒ ꯑꯣꯏꯅ ꯆꯠꯂꯁꯤ ꯍꯣꯏ ꯐꯔꯦ ꯑꯣꯖꯥ ꯑꯗꯨꯃ ꯇꯧꯔꯁꯤ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯂꯩꯔꯤꯉꯩ ꯅꯨꯄꯥ ꯑꯃꯅ ꯀꯟꯅ ꯂꯥꯎꯕꯒꯤ ꯑꯍꯧꯕ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯏ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯄꯥꯈꯠꯅꯗꯨꯅ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ ꯃꯁꯤꯗꯒꯤ ꯃꯌꯥꯝꯅ ꯃꯐꯝꯁꯦ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯐꯝ ꯃꯥꯜꯂꯤ ꯑꯗꯨꯅ ꯃꯐꯝꯁꯦ ꯊꯥꯗꯣꯛꯍꯧꯔꯁꯦ ꯍꯥꯏꯗꯨꯅ ꯌꯥ ꯂꯥꯡꯅꯔꯛꯏ ꯃꯁꯤꯗꯒꯤ ꯃꯌꯥꯝꯗꯣ ꯃꯥꯅ ꯊꯣꯛꯄ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯅꯅꯕ ꯍꯧꯒꯠꯅꯔꯛꯄꯗ ꯗꯥꯏꯔꯦꯛꯇꯔ ꯄꯨꯊꯤꯕꯗꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯎꯗꯦ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯉꯥꯡꯅꯔꯛꯏ ꯑꯃꯗꯤ ꯃꯥꯗ ꯅꯠꯇꯅ ꯉꯁꯥꯏ ꯑꯍꯥꯟꯕ ꯍꯩꯕꯣꯡ ꯃꯔꯨꯝꯗ ꯂꯩꯕꯗ ꯐꯤꯉꯧ ꯁꯦꯠꯄꯤ ꯑꯃ ꯎꯈꯤꯕ ꯅꯨꯄꯥ ꯑꯗꯨꯁꯨ ꯃꯌꯥꯝ ꯂꯩꯔꯤꯕ ꯑꯗꯨꯗ ꯂꯩꯕ ꯎꯔꯝꯗꯦ ꯃꯁꯤꯗꯒꯤ ꯃꯌꯥꯝꯒꯤ ꯃꯔꯛꯇ ꯍꯧꯖꯤꯛ ꯃꯥꯡꯂꯤꯕ ꯃꯈꯣꯏ ꯑꯅꯤꯁꯤ ꯊꯤꯗꯕꯤꯗ ꯆꯠꯂꯁꯤ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯑꯣꯏꯅ ꯊꯤꯔꯁꯤ ꯍꯥꯏꯅꯕ ꯌꯥꯎꯔꯛꯂꯦ ꯑꯗꯨꯕꯨ ꯈꯔ ꯑꯃꯅ ꯍꯧꯖꯤꯛ ꯊꯤꯍꯧꯗ꯭ꯔꯕꯗꯤ ꯁꯤꯕ ꯅꯥꯕ ꯊꯣꯛꯂꯒꯗꯤ ꯋꯥꯊꯣꯛ ꯑꯃ ꯑꯣꯏꯔꯛꯄ ꯌꯥꯏ ꯑꯗꯨꯅ ꯍꯧꯖꯤꯛ ꯅꯨꯄꯥ ꯑꯃꯅ ꯂꯥꯎꯈ꯭ꯔꯤꯕ ꯑꯗꯣꯝꯗ ꯍꯧꯖꯤꯛ ꯃꯥꯡꯂꯤꯕ ꯗꯥꯏꯔꯦꯛꯇꯔ ꯄꯨꯊꯤꯕ ꯑꯃꯗꯤ ꯔꯤꯐ꯭ꯂꯦꯛꯇꯔ ꯄꯥꯝꯃꯨ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯑꯃ ꯑꯣꯏꯔꯝꯒꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯂꯥꯎꯈ꯭ꯔꯤꯕ ꯑꯗꯨꯒꯤ ꯃꯥꯏꯀꯩꯔꯣꯝꯗ ꯆꯠꯅꯅꯕ ꯇꯧꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯈꯔ ꯑꯃꯗꯤ ꯆꯠꯄ ꯍꯧꯔꯦ ꯇꯟꯖꯥ ꯑꯗꯨꯗ ꯗꯥꯏꯔꯦꯛꯇꯔ ꯄꯨꯊꯤꯕꯗꯨ ꯅꯥꯀꯟ ꯑꯃꯗꯒꯤ ꯂꯥꯛꯈꯤ ꯃꯗꯨꯗ ꯃꯌꯥꯝꯅ ꯑꯣꯖꯥ ꯉꯁꯥꯏ ꯃꯈꯩ ꯀꯗꯥꯏꯗ ꯂꯩꯔꯨꯔꯤꯕꯅꯣ ꯍꯥꯏꯅ ꯍꯪꯉꯤ ꯃꯗꯨꯗ ꯄꯨꯊꯤꯕꯅ ꯈꯣꯡ ꯍꯥꯝꯂꯨꯕꯅꯤ ꯍꯥꯏꯅ ꯈꯨꯝꯂꯛꯏ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯗꯨ ꯃꯉꯣꯟꯗ ꯌꯥꯝꯅ ꯆꯤꯡꯅꯈꯤ ꯃꯁꯤꯗꯒꯤ ꯃꯌꯥꯝꯅ ꯍꯧꯖꯤꯛꯇꯤ ꯗꯥꯏꯔꯦꯛꯇꯔ ꯄꯨꯊꯤꯕꯁꯨ ꯂꯥꯛꯂꯕꯅꯤꯅ ꯍꯧꯖꯤꯛ ꯂꯥꯎꯈ꯭ꯔꯤꯕꯗꯨ ꯄꯥꯝꯃꯨ ꯁꯣꯏꯗꯅ ꯑꯣꯏꯔꯝꯂꯅꯤ ꯍꯥꯏꯗꯨꯅ ꯂꯥꯎꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯈꯤꯕ ꯑꯗꯣꯝꯗ ꯆꯠꯅꯅꯕ ꯇꯧꯈꯤ ꯑꯗꯨꯕꯨ ꯗꯥꯏꯔꯦꯛꯇꯔ ꯄꯨꯊꯤꯕꯅ ꯍꯧꯖꯤꯛ ꯀꯅꯥꯁꯨ ꯂꯥꯎꯈꯤꯗꯦ ꯅꯈꯣꯏꯒꯤ ꯋꯥꯈꯜꯅ ꯑꯣꯏꯔꯝꯒꯅꯤ ꯃꯐꯝꯁꯤ ꯎꯃꯪꯅꯤꯅ ꯁꯥꯅ ꯈꯣꯡꯕ ꯑꯣꯏꯔꯝꯒꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯍꯟꯖꯤꯜꯂꯛꯂꯤꯕ ꯃꯤꯑꯣꯏ ꯑꯗꯨꯁꯨ ꯑꯩꯒꯨꯝꯅ ꯃꯈꯣꯡ ꯍꯥꯝꯕ ꯆꯠꯂꯝꯕꯁꯨ ꯌꯥꯏ ꯍꯥꯏꯅ ꯃꯌꯥꯝꯕꯨ ꯈꯥꯝꯂꯝꯃꯤ ꯑꯗꯨꯕꯨ ꯃꯌꯥꯝꯅ ꯄꯨꯊꯤꯕꯒꯤ ꯋꯥ ꯑꯗꯨ ꯇꯥꯗꯅ ꯑꯃꯕꯨ ꯑꯣꯏꯔꯦ ꯐꯅ ꯀꯨꯏꯔꯦ ꯍꯟꯖꯤꯜꯂꯛꯇ꯭ꯔꯤꯕꯁꯦ ꯑꯗꯨꯅ ꯊꯤꯕ ꯇꯥꯕꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ
ꯃꯗꯨꯗ ꯄ꯭ꯔꯣꯗ꯭ꯌꯨꯁꯔ ꯏꯉꯣꯟꯅ ꯗꯥꯏꯔꯦꯛꯇꯔ ꯄꯨꯊꯤꯕꯁꯨ ꯊꯤꯕ ꯆꯠꯅꯅꯕ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛꯇꯤ ꯆꯠꯁꯤ ꯍꯥꯏꯕ ꯌꯥꯈꯤꯗꯦ ꯃꯗꯨꯗ ꯃꯌꯥꯝꯅ ꯐꯔꯦ ꯑꯗꯨꯗꯤ ꯂꯩꯔꯤꯕ ꯄꯣꯠꯁꯤꯡ ꯑꯁꯤ ꯑꯣꯖꯥ ꯗꯥꯏꯔꯦꯛꯇꯔꯅ ꯁꯪꯕꯤꯔꯝꯃꯨ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯊꯤꯕ ꯈꯪꯗ꯭ꯔꯤꯕ ꯃꯤꯑꯣꯏꯁꯦ ꯑꯃꯨꯛꯇ ꯊꯤꯔꯨꯈꯤꯒꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯌꯥꯝꯗꯣ ꯆꯠꯈ꯭ꯔꯦ ꯃꯗꯨꯗ ꯀꯦꯃꯦꯔꯥꯃꯦꯟ ꯁꯨꯔꯦꯁꯅ ꯃꯥꯒꯤ ꯀꯦꯃꯦꯔꯥ ꯑꯗꯨ ꯑꯗꯨꯝ ꯌꯥꯟꯗꯨꯅ ꯄꯨꯔꯛꯏ ꯃꯗꯨꯗ ꯃꯌꯥꯝꯅ ꯀꯦꯃꯦꯔꯥ ꯑꯗꯨꯁꯨ ꯊꯅꯝꯂꯣ ꯂꯨꯝꯗ꯭ꯔꯣ ꯍꯥꯏꯅ ꯍꯪꯉꯤ ꯃꯗꯨꯗ ꯁꯨꯔꯦꯁꯅ ꯀꯦꯃꯦꯔꯥ ꯑꯁꯤꯗꯕꯨ ꯀꯣꯏꯊꯥꯡ ꯊꯥꯡꯖꯒꯦ ꯍꯥꯏꯗꯅ ꯀꯦꯃꯦꯔꯥꯃꯦꯟ ꯑꯣꯏꯔꯤꯕꯅꯤ ꯑꯗꯨꯅ ꯂꯨꯝꯗꯤꯌꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯥꯒꯤ ꯇꯥꯁꯤꯟꯅꯗꯨꯅ ꯄꯨꯔꯛꯈꯤ ꯑꯁꯨꯝꯅ ꯃꯌꯥꯝꯗꯨ ꯃꯥꯒꯤ ꯐꯣꯟꯒꯤ ꯐ꯭ꯂꯥꯛꯁꯤꯡ ꯑꯗꯨ ꯀꯥꯞꯇꯨꯅ ꯍꯧꯖꯤꯛ ꯃꯥꯡꯂꯤꯕ ꯄꯥꯃꯨꯕꯨ ꯊꯤꯕ ꯍꯧꯔꯛꯏ ꯑꯁꯨꯝꯅ ꯊꯤꯔꯛꯄꯗ ꯌꯥꯝꯅ ꯊꯥꯖꯗꯕ ꯊꯧꯗꯣꯛ ꯑꯃ ꯊꯦꯡꯅꯔꯤ ꯑꯆꯧꯕ ꯎ ꯑꯃꯒꯤ ꯃꯈꯣꯡꯗ ꯗꯥꯏꯔꯦꯛꯇꯔ ꯄꯨꯊꯤꯕꯗꯨ ꯇꯥꯗꯨꯅ ꯂꯩꯔꯝꯂꯦ ꯃꯗꯨ ꯎꯕꯗ ꯃꯌꯥꯝꯗꯣ ꯄꯨꯡꯉꯛ ꯉꯛꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯃꯌꯥꯝꯅ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯗꯥꯏꯔꯦꯛꯇꯔ ꯄꯨꯊꯤꯕꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯀꯧꯔꯝꯃꯤ ꯃꯁꯤꯗꯒꯤ ꯗꯥꯏꯔꯦꯛꯇꯔ ꯄꯨꯊꯤꯕꯗꯨ ꯋꯥꯈꯜ ꯂꯥꯛꯄꯒꯨꯝ ꯇꯧꯔꯛꯏ ꯗꯥꯏꯔꯦꯛꯇꯔ ꯄꯨꯊꯤꯕꯅ ꯋꯥꯈꯜ ꯂꯥꯛꯄꯗ ꯃꯍꯥꯛ ꯃꯁꯥ ꯑꯗꯣ ꯌꯥꯝꯅ ꯁꯣꯛꯂꯝꯃꯤ ꯑꯃꯗꯤ ꯃꯁꯥꯗ ꯃꯐꯤ ꯑꯃꯠꯇ ꯊꯨꯡꯂꯝꯗꯦ ꯃꯁꯤꯗꯒꯤ ꯄꯨꯊꯤꯕꯅ ꯃꯌꯥꯝꯗ ꯑꯩ ꯃꯇꯧ ꯀꯔꯝꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯂꯤꯕꯅꯣ ꯍꯥꯏꯅ ꯍꯪꯉꯤ ꯃꯗꯨꯗ ꯃꯌꯥꯝꯅ ꯑꯩꯈꯣꯏ ꯏꯔꯛꯇꯒꯤ ꯄꯥꯃꯨ ꯃꯥꯡꯈ꯭ꯔꯦ ꯃꯍꯥꯛ ꯊꯤꯕ ꯂꯥꯛꯄꯗ ꯑꯣꯖꯥ ꯗꯥꯏꯔꯦꯛꯇꯔ ꯊꯦꯡꯅꯕꯅꯤ ꯍꯥꯏꯅ ꯋꯥꯔꯤ ꯁꯥꯔꯝꯃꯤ ꯃꯗꯨꯗ ꯗꯥꯏꯔꯦꯛꯇꯔ ꯄꯨꯊꯤꯕꯅ ꯌꯥꯝꯅ ꯁꯥꯎꯅ ꯀꯔꯤꯒꯤ ꯄꯥꯃꯨꯗꯪ ꯊꯤꯔꯤꯕꯅꯣ ꯑꯩꯗꯤ ꯊꯤꯕ ꯂꯥꯛꯇ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅ ꯁꯥꯎꯔꯝꯃꯤ ꯃꯗꯨꯗ ꯃꯌꯥꯝꯅ ꯑꯣꯖꯥ ꯗꯥꯏꯔꯦꯛꯇꯔꯗꯤ ꯉꯁꯥꯏ ꯃꯈꯩ ꯑꯩꯈꯣꯏꯒꯤ ꯏꯔꯛꯇ ꯂꯩꯔꯤꯕꯗꯨꯗꯤ ꯍꯥꯏꯅ ꯍꯥꯏꯅꯔꯛꯏ ꯃꯗꯨꯗ ꯀꯦꯃꯦꯔꯥꯃꯦꯟ ꯑꯗꯨꯅ ꯂꯩꯇꯦ ꯑꯣꯖꯥ ꯗꯥꯏꯔꯦꯛꯇꯔꯗꯤ ꯉꯁꯥꯏ ꯃꯍꯥꯛꯅ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯔꯒ ꯆꯠꯈꯤꯕ ꯑꯗꯨꯗꯒꯤ ꯃꯍꯥꯛ ꯑꯗꯨꯃꯛ ꯍꯜꯂꯛꯇ꯭ꯔꯦ ꯉꯁꯥꯏ ꯃꯈꯩ ꯑꯩꯈꯣꯏꯒꯤ ꯏꯔꯛꯇ ꯂꯩꯔꯤꯕ ꯑꯗꯨꯗꯤ ꯗꯥꯏꯔꯦꯛꯇꯔ ꯁꯥꯁꯤꯟꯅꯕ ꯚꯨꯠꯅꯤ ꯃꯍꯥꯛ ꯃꯉꯛ ꯆꯥꯎꯗꯕꯅꯤ ꯃꯍꯥꯛꯅ ꯑꯩꯈꯣꯏꯗ ꯂꯧꯅꯝ ꯇꯧꯗꯨꯅ ꯑꯁꯨꯛꯄ ꯃꯐꯝ ꯑꯃꯗ ꯑꯩꯈꯣꯏꯕꯨ ꯂꯝꯖꯤꯡꯗꯨꯅ ꯄꯨꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯑꯁꯨꯝꯅ ꯃꯌꯥꯝꯗ ꯀꯦꯃꯦꯔꯥꯃꯦꯟ ꯑꯗꯨꯅ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯂꯤꯔꯝꯃꯤ ꯀꯦꯃꯦꯔꯥꯃꯦꯟꯒꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯃꯌꯥꯝꯅ ꯑꯗꯨꯗꯤ ꯅꯪꯅ ꯉꯁꯥꯏꯅ ꯍꯥꯏꯕ ꯌꯥꯗ꯭ꯔꯥ ꯍꯥꯏꯅ ꯉꯥꯡꯅꯔꯛꯏ ꯃꯗꯨꯗ ꯀꯦꯃꯦꯔꯥꯃꯦꯟ ꯑꯗꯨꯅ ꯑꯩꯅ ꯃꯌꯥꯝꯗ ꯍꯥꯏꯒꯦ ꯍꯦꯛ ꯇꯧꯕꯒ ꯗꯥꯏꯔꯦꯛꯇꯔ ꯁꯥꯕ ꯚꯨꯠ ꯑꯗꯨꯅ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯩꯗꯨꯅ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯉꯤ ꯃꯗꯨꯗ ꯑꯩꯁꯨ ꯀꯤꯗꯨꯅ ꯃꯌꯥꯝꯗ ꯍꯥꯏꯗꯕꯅꯤ ꯍꯥꯏꯅ ꯀꯦꯃꯦꯔꯥꯃꯦꯟ ꯑꯗꯨꯅ ꯃꯌꯥꯝꯗ ꯍꯥꯏꯔꯛꯏ ꯋꯥꯐꯝ ꯄꯨꯝꯅꯃꯛ ꯈꯪꯂꯕꯗ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯃꯈꯥ ꯇꯥꯅ ꯄꯥꯃꯨꯕꯨ ꯊꯤꯔꯕ ꯃꯇꯨꯡ ꯃꯈꯣꯏ ꯄꯨꯟꯅ ꯁꯥꯐꯒꯗꯕ ꯃꯐꯝ ꯑꯃ ꯊꯤꯔꯁꯤ ꯍꯥꯏꯗꯨꯅ ꯌꯥꯅꯔꯤ ꯃꯔꯛ ꯑꯁꯤꯗ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯃꯔꯛꯇ ꯈꯖꯤꯛꯇꯪ ꯃꯌꯥꯝꯒ ꯃꯥꯟꯅꯗꯕ ꯃꯑꯣꯡ ꯑꯃ ꯍꯦꯛ ꯇꯧꯔꯛꯄꯗ ꯃꯌꯥꯝꯅ ꯃꯤꯁꯛ ꯑꯗꯨꯕꯨ ꯕꯨꯠ ꯑꯣꯏꯔꯕ ꯖꯥꯠꯂꯥ ꯕꯨꯠꯀꯤ ꯁꯥꯌꯣꯜ ꯑꯣꯏꯔꯕ ꯖꯥꯠꯂꯥ ꯍꯥꯏꯗꯨꯅ ꯏꯁꯤꯡꯗ ꯆꯤꯡꯅꯕ ꯍꯧꯔꯛꯂꯦ ꯑꯗꯨꯕꯨ ꯃꯈꯣꯏ ꯄꯥꯃꯨꯕꯨ ꯊꯤꯕꯗꯤ ꯂꯦꯞꯇꯦ ꯃꯈꯣꯏꯅ ꯄꯥꯃꯨꯕꯨ ꯀꯧꯗꯨꯅ ꯑꯁꯨꯝ ꯊꯤꯔꯛꯄꯗ ꯄꯥꯃꯨꯗꯣ ꯑꯁꯣꯡꯕ ꯅꯥꯄꯤ ꯃꯔꯛ ꯑꯃꯗ ꯃꯃꯥꯏ ꯎꯞꯁꯤꯜꯂꯒ ꯇꯥꯗꯨꯅ ꯂꯩꯕ ꯊꯦꯡꯅꯔꯤ ꯃꯗꯨꯗ ꯃꯌꯥꯝꯅ ꯆꯦꯟꯁꯤꯟꯗꯨꯅ ꯄꯥꯃꯨ ꯍꯥꯏꯅ ꯀꯧꯔꯝꯃꯤ ꯑꯗꯨꯕꯨ ꯄꯥꯃꯨꯗꯣ ꯁꯨꯡꯈꯨꯝ ꯈꯨꯝꯂꯛꯇ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯃꯔꯛꯇ ꯌꯥꯎꯔꯤꯕ ꯈꯥꯕꯨꯅ ꯃꯌꯥꯝꯗ ꯄꯥꯃꯨꯁꯦ ꯁꯤꯔ ꯃꯥꯜꯂꯦ ꯃꯌꯥꯝ ꯃꯐꯝ ꯑꯁꯦ ꯌꯥꯝꯅ ꯊꯨꯅ ꯊꯥꯗꯣꯛꯅꯕ ꯇꯧꯁꯤ ꯍꯥꯏꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯃꯌꯥꯝꯅ ꯅꯪꯗꯤ ꯀꯔꯝꯅ ꯄꯥꯃꯨꯁꯤ ꯁꯤꯔꯦ ꯈꯪꯂꯤꯕꯅꯣ ꯍꯥꯏꯅ ꯍꯪꯂꯛꯏ ꯃꯗꯨꯗ ꯈꯥꯕꯨꯅ ꯌꯦꯡꯉꯣ ꯃꯥꯒꯤ ꯃꯁꯥꯁꯦ ꯎꯟꯃꯨ ꯏꯪꯉꯤ ꯑꯗꯨꯒ ꯃꯁꯥ ꯑꯁꯤꯁꯨ ꯆꯞꯇꯤꯡ ꯇꯤꯡꯂꯤꯕꯁꯦ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯃꯍꯥꯛꯁꯦ ꯁꯤꯔꯦ ꯇꯥꯛꯄꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯥꯕꯨ ꯊꯥꯗꯣꯛꯂꯝꯂꯒ ꯆꯠꯂꯁꯦ ꯈꯥꯕꯨꯒꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯃꯌꯥꯝꯅ ꯍꯧꯖꯤꯛꯇꯤ ꯄꯥꯃꯨꯁꯦ ꯁꯤꯔꯦ ꯈꯪꯂꯕꯅꯤꯅ ꯄꯨꯈꯤꯕ ꯇꯥꯕꯅꯤ ꯀꯔꯝꯅ ꯃꯥꯕꯨ ꯃꯐꯝ ꯑꯁꯤꯗ ꯍꯨꯟꯗꯣꯛꯑꯝꯒꯗꯧꯔꯤꯕꯅꯣ ꯌꯨꯝꯒꯤ ꯃꯤꯅ ꯍꯪꯂꯛꯂꯕꯗꯤ ꯀꯔꯤ ꯍꯥꯏꯅ ꯈꯨꯝꯒꯅꯤ ꯑꯗꯨꯅ ꯄꯨꯈꯤꯁꯤ ꯍꯥꯏꯗꯨꯅ ꯄꯥꯃꯨꯒꯤ ꯑꯁꯤꯕ ꯃꯁꯥ ꯑꯗꯨ ꯐꯤ ꯑꯃꯅ ꯌꯣꯝꯁꯤꯜꯂꯒ ꯃꯤꯑꯣꯏ ꯑꯅꯤꯅ ꯃꯔꯦꯡꯕꯥꯟꯗ ꯊꯥꯡꯂꯒ ꯄꯨꯔꯛꯂꯦ ꯃꯗꯨꯗ ꯄꯥꯃꯨꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯊꯥꯡꯂꯤꯕ ꯃꯤꯑꯣꯏ ꯑꯅꯤ ꯑꯗꯨꯅ ꯍꯣꯏꯅꯦ ꯍꯥꯏꯒꯨꯝꯗꯅ ꯑꯁꯤꯕꯁꯤꯕꯨ ꯎꯀꯛ ꯊꯥꯡꯕꯗꯧꯅ ꯆꯞ ꯇꯤꯡꯉꯤꯅꯦ ꯑꯁꯤ ꯍꯥꯏꯅꯗꯨꯅ ꯉꯥꯡꯅ ꯃꯈꯣꯏꯅ ꯄꯣꯠ ꯆꯩ ꯊꯅꯝꯕ ꯃꯐꯝ ꯑꯗꯣꯝꯗ ꯂꯥꯛꯂꯤ ꯑꯁꯨꯝꯅ ꯃꯌꯥꯝꯅ ꯂꯥꯛꯄꯗ ꯃꯌꯥꯝꯒꯤ ꯃꯥꯡꯗ ꯄꯥꯃꯨꯗꯣ ꯀꯟꯅ ꯈꯥꯎ ꯑꯃ ꯌꯥꯜꯂꯒ ꯆꯦꯟꯈꯤꯕꯗꯨ ꯎꯈꯤ ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯍꯥꯟꯕ ꯇꯥꯡꯀꯛ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯖꯔꯤ ꯃꯊꯪꯒꯤ ꯇꯥꯡꯀꯛꯇ ꯀꯔꯤ ꯀꯝꯗꯧꯕꯒꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯔꯁꯤ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯣꯏꯔꯨꯝꯖꯔꯤ